BED amadi MAT tamnabagidamag entrance test pangthokpada institute masa-masana lanai pangthokpa yaroi haina desamna khangankhre. Lag anirom henbagi yungang kadana kawa huidrom laikaida laiba dukan amadagi phagatuna mai thadokre. Amadi kunmathoi suba the Great June Uprising Unity Day gi thoram Manipur miyam na mapungfana saruk yabiyu haina UCM amadi amukona appeal tawrakli. Krumjari numidangi poni TV Manipuri pau meeting tabiriba punamapu lakita khilambamna taramna okjari pau sandokna pizari BED amadi MAT tamnabagidamag entrance test pangthokpada institute masa-masana lanai pangthokpa yaroi haina desamna khanghankhre ngasi kwa kaithel da leiba desam gi office ta pangthokpa paumisinga unaba amada desam head office ki education and academic affairs secretary Thaunauzam Somol Luwangna phongdokibada BED amadi MAT ki entrance test pangthokpada government amadi private institute singna maranai pangthokpa yaroi madugi mahutta common entrance test ama tawduna qualify oiba mioi sing khaktada ozagi training phanghalu afaba oza sing semgat kadawriba oza sing bu train tawgadawribani institute sing asi desamna yamna lumna lawbada khongthang asi tangai fadana paikhatpani haina phongdoki mahakna makhatana haikibada BED amadi MAT tampham sing asi National Council for Teacher Education NCTE gi norms ngangna chalaiba desamna yengsinduna lakibani institute singna mana thokpa emission tawbagi mahutta state na apunba entrance test ama pangthoklaga maduda qualify oiba oza sing adu tamag institute singda tamba phanghangadabani matam adu khaktada machang oiba oza sing tholakani haina phongdoke institution singna akoge magi oiba mongda admission tawsinba aduga admission tawsilaga tawriba singsi apunbagi oiba entrance test ama pangthokanda akoge pangthokpiraga muruda qualify oirapa aduguma mioi singdo Madu teacher education ki institution singda changbagi criteria amoina masi thamgadabani haibasu mangi chahi kya dagi de samna hanjan maina ba lenga kamadi aikogi authority singda aikoi de samna haidon lai masigi machang wa khomdi karigino haira kanda aikogi oja singsi hena masida oja akhbo oja bothoku matamda aikogi mateng pangakani aduga masida oja gi singthambu hena wa matha ka kani haibasu Manipur University ki aikogi BED ki adugumba entrance test pangthoku matamdasu haujikti akoi National Testing Agency NTA na akoi lawkhagani adubu Manipur da le hauri ba adugumba aikogi BED haidare toman pham da lebi bangsa ki private amadi government ki oiba aikogi institution singse masidi akoi thamamgadori le haudori mana tangni momong na akoi tawgadori ba adu tadi akoina haijabade akoi quality da compromise tawwe haibane maramti Sonda University kanosing dai khoi ki koina lawra kan da khoi NTA na pangthokrani aduga Manipur da le hauri mayam se khoi ki ngasi nungthil pung ahum muktaba adwaida kadagi apunba team amana kawa huidrom laikaida laiba yungang yonba mioi amadagi lupa lak aniromgi yungang sing phagatkhre using adu MU get mamang Kanchipurda haidoktuna manghankhre hiram asiga mari leinana takhelambam ongbi purnima secretary women affairs kada head office na Paumi Singda haikibada lamdam asigi naha sing mayai kaba nisana mangba yaba manghanduna lagli kadana su nisha yonfam sing drive sathaba leptri sarkana war against drug haina drug kaya nungtigi fabadi lepte adubu dandi pibadi tade adubu kadana khunai asigi yeknaba oirakliba nisa yonfam sing dagi phagalakpa nisa sing miya mangda mai thadoktuna manghalli makhatana su lamdam asida mayai kaba nisa sing maru phangna muthatna bagi khongthang hanba leitana chathagani haina phongdoki Koina phari ko phose supal na ani muti poti oirani mani lamdam sida mayai ka bani sana asmi mati hora iba dire ne mata sai se sinde sana ni mati ngam dagi dagi number 4 dagi sure WY dagi singana tau pasin sida mangba ya mamange sai su hora sinde yang kari no koi khanbada koi mama obi koi je koi laita pam nei pam chapang khangre koi ati mati moi masagi da khali koi sai su tikan ya do handum ta khande aduna akoi dei
ngasi changjaliba khongdang je akhoi han balaitana akhoi changjani ngasi amukogi office ta lakadoriba kunma thoirak suba June 19 thorongga mari leinana paumi singa unabagi thoram amada UCM gi president Joy Chandra Konthojamna lakadoriba kunma thoi suba the Great June Uprising Unity Day asi pangthoknaba iramdam asida leiriba ijati khudimak amadi furup khudimakna pangba yaba angamba mating pangbinaba amadi numit asibu mapungfana pangthoknaba Manipur miyam na masa-masa gi chinlaba matam khara kaitok piduna thoram asibu yaubinaba apel tawrak de ꯑꯩꯈꯣꯏꯒꯤ observation ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕ observation ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯆꯤꯟꯕ ꯂꯩꯔꯛꯄꯒꯁꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ 이름등 까이비야로이 이자티기다막다 남카이기다막다 타와이나 본타 피크바 아토브싱기 하이컷 레이컷 담버기 토럼 아시부 서룩 야비오 하이나 observation committee기 chairman 아모 오이나 미암다 비저리 아두가 누밋 아시다이시다 아이코이 이름등 아시다 레이리바 이자티 쿠디막나 이름등 아시다 레이바 푸룩 쿠디막나 아이코이나 하이리바 토럼 아시 빵통나보 호나보 마tamda 셀기 पैसागी अमदी फोटकी तेंबांग मियाम दे निजेगदोरी मियाम न मतेंग पिबिउ आइखोय हाइरिबा नुमित असे मतम चुपदा आइखोगे सनागी काली न येगा लेहोगदबा अदुगुमलबा तांग 35 जून की तांग 35 नुमित असिने nakal amaromda amuko gi president Fairoizam Nando Luwangna fongdokibada chahi khudingi amuko amadi UCM na Punduna June 19 gi thoram pangthokpani amadi masiga mari leinana haukiba megi tang kunithoida committee semba loikre loinana handakti UCM na paiduna masigi makhada core committee mayam amasu semba loire amadi handak chahigi oina the Great June Uprising Unity Day asi chauna pangthoknaba thorang tauri maramdi hauji su nakal Yetlomdagi apunbagi saktam thugainaba kanna honarakli June 19 asida apunbagi saktambu kaihandanaba hotnabada thawaina pontha pikraba athauba athaubi singbu hailaikatpa numid khagnat tana apunbagi saktambu singnarakpa khudimaki mayokta ngasisu hanba leitana lepdi haiba adu khanghangani haina fongdoki amadi numit asida miyamna lakpiduna thoram asibu mapung fahan biyu haina fongdoki Ai gi wena koi amuko gi maikei da amuk chairman weba using maikei da muk chairman weba smaina silon chinjin toraga sum togira padu hantak gi wena di akoi gi chairman si UCM na pai bi ragani aduga chairman si gi makha da koi committee me ama koi core committee ama le matung da core committee si matung da mayam ma su leini adugi su committee semba wejare the Great June Uprising Unity Day lisingani kuni thogi thormasi koi yam chaungna COVID की मतलब नतबा ममांग थकता तौगेबा माने चावना दगी तादना कोई तौना कोई थौरांग तौजरी मरमदी करिगिनो हाय कांदा ngasi maksu auji maksu ai khoigi manipur gi apunba saktamda nakan dagi khoigi yakhai thingai ba apunba saktam thugana bhona bi sungle lep aduna manipur gi miyam nasu jun 19 thogdoksi lisingani amagi jun gi tang trai panda mapung ba thogdo waraga achoba ira ma thokibini haidana masi kuire e haigana mayam nasu pakhanda masi tarai thopa yaba matam mam goidri maramdi madugi pandam madugi mission madugi objective ta chatkiba miyam gi ihogdu gi fall hoji ekhoi miyam da hoji pawi oina di khara khoina madugi fall ama oina manipur gi apunba saktam si nga agala gesu pakhata na mai kai kya dagi achoba khut kya na amadi manungda himinne ba kanglu fruit singi marak dagi su amu ekhoi gi masigi apunba saktam sida yakhai da hoji kanna honor ko yawra banina masi ekhoi ngasi masu phong sari ba thogdo ama adungai 2001 da miyam gi puning da chen gi bi hundo manipur gi apun basaktam kai ba yaroi ai ba hundu ma phojik so khoi chen pam thui madu chen ma loina koi makhata na jun 18 gi thoram mapung pana ke ko padal khoi amuko ma di UCN punjar gi samjari ba the Great June Uprising Unity Day gi observation committee asina pangthok thre thoram je mayam su thoram saru yabi ga loina mafam chida khoi miyam na manipur gi apun basaktam gi damakta choba achet pa phiri ama lobo saru yabiu amadi miyam na siguma choba thoram ma pangthok matam da pathok ta ba singa da miyam na punamang na cooperation pibiu ai ba wafam simasu thamjari India ge khudimagtadi
Mafam Kudimaktadi Asa Worker Amadi Angrawadi Center Singbu Worker Ama Oina Sakangkri Adubu Manipur Dadi COVID Matamda Iron Gum Sizinaraga Loiraba Matungda Sakang Bidri Haina All Manipur Asa Worker Association na Fongdokri Ngasi Irawat Babanda Laiba CPI Gi Office da Paumisinga Unaba Amada All Manipur Asa Worker Association Gi President Nepram Binodini da Haikibada COVID Ki Matamda Warrior Minton Piduna Ikai Kumna Kiba Waba Yaba Wazaraba Asa Worker Amadi Angrawadi Helper Sing Famfam Tokpa Senfam Amata Fanghan Bidre Kayarak Hanna Sarkana Ai Bacherol Pisilura Basu Ngasi Fauba Tabidre Maram Aduna World Health Organization na Asa Worker Sing Chap Saba Worker Ama Oina Sakang Biu Haina Fongdokiba Laikiba Adugi Matung Inna Manipurgi Asa Worker Sing Amadi Angrawadi Helper Sing Center da Toknaba Hauragani Haina Fongdoki था तरुक खुदिंग लुपा चहुम चहुम मसा मसा की अकाउंट हापी गदबने सेंट्रल गवर्नमेंट ना हापो ने पिरक रब पैसाने हौजी को बसबा हापी दना एप्रोन नमम चाबो चादबो तो एप्रोन नमम चाही अहुम की मनुंग दा चाही अनि की मनुंग मु पिरगा अनिरक ती इशू तौ अनिरक खक इशू तौ रेबा चाही असान 2005 तगी असा लेरा 6 तगी लेरा अदुन अहुम लक पीबा यावरे करम दा अनिरक पीदी अदु दि लुपा कया नोबा असागी Bibi da dana account da sama ka paisa kaya due leina aduna akoi hariba uniform money ki asi state government na account da happy u haiba se koi hanya na ta de hoji chu tali kai uma happy doctor ka di akoi makha ta na central government da pressure ti ga chapa matam si da akoi state government da su direction pi u haiba na pb u haiba na koi permission da lawar ke government lawar ka koi asi ta asada na tan asa facilitator ro 11 laiba sing si uniform money se isagi account da happy raga isana darkar laiba matam da laija ga da mi chu jamna na ba sarap sapon yauri bane washing allowance sign yauri bane uniform money uniform du na te bi su taw bi aduna hari ba pochi mayak sing na state government na athu matam da asa worker gi incentive oiro adagi makoi na sujari ba mayam du gi kusuman oina fangiba paisa sing loini account da hapaga uniform money si kari gi da makha account da hapa yada bane World Environment Day Gamari Lainana Only One Art Haiba Team da Federal Student Organization Kanglai Park Fisok na Sinduna Painting Competition Ama Porongpata Laiba Modern College da Pangthok Lagani Haina Loop Astegi Public City Secretary Sana Sampriti na Thadorok Pacherol Amana Hairi Competition Asi Category Ahum Thok na Kaidokani Ahan Bada Class 3 dagi 6 Fauba Ani Shubada Class 7 dagi 9 Fauba Ahum Subada Class 10 dagi 12 Fauba Competition asigi first, second, amadi third prize case or oina lupa lising mari lising ahum amadi lising ani bijagani loina na consolation prize thamgani haina fongdorakni kanagumba miyo sing na competition asi yawning batarabadi makhagi contact number asida pau faubirau number adudi 700570269 8383871345 ni Manipur State Sumang Lila Council na Sinduna Iboyama Sumang Lila Sanglenda Tha Asigi Kundagi Pangthorak Liba Taranipan Suba Ningtham Kumhai Ngasi Taret ni Chanba Numita Chumthang Creative Artists Association na Sanaba Lila Mama Ani Khudol Tamkre Lila Asi GB Sarma na Ibani Ningthamgi Matamda Chahi Khudingi Pangthokpa Lila Asi COVID-19 pandemic na maram oiraga sanaba yakidabani Kori Mayum Abdullan Mihat ki matangda ngasi JSC amadi CSO Singa Honorable CM ga unaraba matung yanaba purakre ban handokre Khangawdana petrol amadi diesel maman khanghan hanthakibadagi nongma khaktada Manipur dagi dealer singna lakh humfu taret supna lising humfu tara manga Gisen Pam Mangki Haina Manipur Press Kapta Pangtopa Paugi Mifam Amada Manipur Petroleum Dealer Association na Fongdokre Association Asigi Convener RK Prakash na Haikibada Tha Asigi Tangkun Mathoida Thokiba Order Amana Petron gi lupa Mapan Dasmig Mga Sino Amadi Diesel gi lupa Tareta Hantakiba na Maram Oiraga Manipur gi Dealer Sting na Nong Bada lupa Lakh Humfu Taret Supna
ꯂꯤꯁꯤꯡ ꯍꯨꯝꯐꯨ ꯇꯔꯥ ꯃꯉꯥ ꯃꯥꯡꯈꯤ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯁꯤꯟꯗꯨꯅ ꯁ꯭ꯇꯣꯛꯇ ꯂꯩꯍꯧꯕ ꯊꯥꯔꯒꯗꯤ ꯀ꯭ꯔꯣꯔ ꯑꯃ ꯂꯥꯈ ꯍꯨꯝꯐꯨ ꯇꯔꯥ ꯃꯉꯥ ꯃꯥꯡꯈꯤ ꯍꯥꯏꯔꯤ ꯁꯔꯀꯥꯔꯅ ꯂꯧꯔꯝꯕ ꯇꯦꯛꯁ ꯍꯟꯊꯔꯛꯄꯗꯒꯤ ꯊꯥꯎꯒꯤ ꯃꯃꯜ ꯃꯤꯌꯥꯝꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯍꯟꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯤꯂꯔꯁꯤꯡꯅꯁꯨ ꯇꯔꯥꯝꯅ ꯑꯣꯛꯏ ꯑꯗꯨꯕꯨ ꯗꯤꯂꯔꯁꯤꯡꯅ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯣꯜꯂꯝꯗꯥꯏꯗ ꯄꯩꯁꯥ ꯍꯟꯊꯔꯛꯄ ꯑꯁꯤꯅ ꯗꯤꯂꯔꯁꯤꯡꯒꯤ ꯕꯤꯖꯤꯅꯦꯁꯇꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯂꯣꯏꯗꯧꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯗꯤꯂꯔꯁꯤꯡꯅ ꯃꯥꯡꯒꯗꯧꯔꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯁꯤ ꯗꯤꯂꯔꯁꯤꯡꯒꯤ ꯑꯋꯥꯕ ꯌꯦꯡꯕꯤꯗꯨꯅ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯆꯦꯔꯣꯜ ꯑꯃꯁꯨ ꯄꯤꯁꯤꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯗ ꯃꯤꯌꯥꯝꯅ ꯗꯤꯂꯔꯁꯤꯡꯅ ꯄꯩꯁꯥ ꯀꯥ ꯍꯦꯟꯅ ꯀꯟꯅꯈꯤꯕꯒꯨꯝ ꯎꯕꯤꯕ ꯑꯗꯨꯕꯨ ꯎꯕꯤꯒꯅꯨ ꯏꯪ 2017ꯇ ꯂꯩꯈꯤꯕ ꯗꯤꯂꯔꯒꯤ ꯀꯃꯤꯁꯟ ꯍꯧꯖꯤꯛꯁꯨ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ 2017ꯇ ꯂꯩꯈꯤꯕ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯑꯗꯨꯒꯤ ꯍꯧꯖꯤꯛꯅ ꯗꯕꯜ ꯍꯦꯟꯒꯠꯂꯒ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ Science duty mapan makai hai ta petrol da patta he diesel da under the base udak da madu bidna kya na loss ko ya ke ha ga ko ki figure sin kya na awa ba ke ha bi mayam da mutang jin ba hai ta ba ko ko ni su ko ki dei de si mutang ka transparent hai ta hanan ni hai ta ni si da se to ba hai ta si samne hata tan Kumathoida announcer kami tang kumathoi deki me tang kumathoi deki bisade handagi ado tang kumathoi haiba nimit side sida bulak manipur ki apunba apagi IOCL BPCL HPCL SR bisina nayara energy na ko ko si bulak se punjal lagadi mang ki basi noma khatang ki oina di 67 lakhs 75,000 rupees ne aduga hanadagi stock leiba pangkuri mutta leiba pulak na punjil lagati 1.70 crores muki hisab ne minimum da koina problem ta mang ba adaki sa ta go na handagi bisri da aduga music kano IOCL ki share rate da IOCL ki na 56 lakhs 95,000 no mata matwagi Indian city da BPCL HPCL na yara gisina apun da 10 lakhs 80,000 mang ba sisina no hatang ki kano breakdown ko sisina ado khangda da wamasu ahoina hajani insi IOCL gina manipulda deposit le asi tawga asi ba sagi oje suno yo tringai da dum oje leiro na hangi leiro ko to to ngasi sisina manipulda yo tringai da ma gra ba yo ki sa ko namna si sima zu kamjani ko di developing sida awa ase The Women's Development and Culture Education ang ngasigi numita Langgol Ninthau Laykayda layba Guru Mayum Premilagi yumda kapa yariba nongmay maru khara amasung warning letter ni haiba wahay khara panba letter amakhak thamlamba asibu akanba mawongda yaningdaba phongdok laduna wakat mifam ama phangkre loinana thodok asida mari lainaba authorities singda masigumba thawong sing asi matungda amuhanna thoktanabagi damakta laukhatpam thokpa thabak laukhatpiyu haina phongdorakni amadi thamlam liban nongmay maru asi karamba organization na kari maramgi thamlambano haibadusu sengdokpiraknaba cherol asina palli mayamdasu haijari aduga nupi megi tarik kutmanga ngarang burubayum Langgol Ninthau Laykayda layba burubayum pemilagi geta nongmay maru thamjallamaga miyam da aki athang pibase akoi lekai mayam nupi apunba Langgol gi apunba nupi lupsingna akoi yaningda phongdokjari masi matung manang makha tabada tawbiganu si kari nungaitabagino hairagasu tasengna wari sanaba pami tholaga kaino kamai tawbano haibado tanaji aduga si amuhana si matung manang tawbiganu haina akoi mari lenaba authority mayamdasu haijari aduga nupi lup mayamnasu akoi si yaningda phongdokjari lekai gi nupi apunba Langgol gi apunba nupi lupna akoi si dharna ji phamjabani Manipur State Sumang Lila Council na Sumang Kumhaigi Saknairaba Lilaroi Nupi Sabi Mainam Nanda Elas Bidarani gi Khulai Putiba Laikai Infal East ta Laibana Ikhang Khangauda na Laikidabada State ki Thakta
Sadanjali Katuna Awawa Fongdokpagi Thoram ama ngasi pangthokre thoram asida Sumang Lila Council gi lifetime president P.H. Gunachandra Sharma amadi Manipur State Sumang Lila Council gi president M Punimasi Laima na president members sing oina sarugyaki Manipur State Sumang Lila Council gi lifetime secretary Sagrapam Hemantana thoram aduda taramna okpagi warol thamkibaga loinana Lilaroi Nandana ngalingay matamda Sumang Lila gi damak kathokpiramba kaya singthaki thoram asiga mari leinana Sumang Lila Council gi general secretary Yumnam Nilachandrana Sumang Lila gi damak kathokpiramba singna laikhidraba matamda state ki thakta ikai khumnaba utpa haibasi Sumang Lila kannaba ihau sagatpa council asigi calendar thoram amani loinana khunai asi kannaba thoram thaudang singi manungda lila kannaba ihau Asisu amani haibada haimanba thokloi haina fongdoki mahakna laikhidabada nupi sabigi achauba mafam ama hangduna leihauragani Sumang Lila Council na leihauriba imung manungi awabadasu saruk yari haiki laikhidraba lilaroi asina Kamikya Shangit Mandal North Infal Manipur Jatra Mandal na chingba Lila Kanglupta yauramki amadi mahakna pamna sanaramba lila sing maru oina Senapatki Tharikta Kanchi Kokil Kanchi Ashram Postmortem Adhikarna Jingbani Manipur Sanalai Paki, Quaitiki Nupi Sabi Sing Marata, a Chobu Nupi Sabi, Mangjaba, Malere, Ibese, Nasi, Yang, from the Tamjage, Imum Manungi Awabada, Makaro Lekai Sagana, Awabada, Manipur State Sumangla Council, Awang Matakta, Saruka Zeri, Haidana, Rin Electronic Mediagi, Mapamda, Manipur State Sumangla Council, Maikegi, no looks of Lena. Sa sangi machin maray amadi makongda yamna toina nagan balaina food mouth disease FMD daging thoknaba state district veterinary office Infal East ki meeting makada hangang veterinary hospital na sinduna hospital asina kwaliba mafam singda tha asigi kunmari dagi FMD vaccine kapthok pagi thabak haukre ngasisu luwang samba maning lekai Khungangi akoibada lairiba sancha mahenbada FMD vaccine kapthokre vaccine kapthokpagi thoranga mari leinana hangang veterinary hospital gi Dr. N Gandhina Laina asi shan iroi yaw haming amadi okna chingbada yamna toina naganba lainani maram aduna FMD vaccine asi sungsoi soidana kapthokpiyo haina haiki mahakna makha taraduna Veterinary Department na vaccine ka palakpada kudong chanaba sa shangi mapusing na hidak kafam sabira muhay na apel tauki. Manipur University Student Union na Thadorok Pacherol Amada Manipur University gi hangduna lairiba statutory post sing amadi atay atopa officer sing haibadi finance officer controller of examination director UGC SRDC Director, EMMRC Director, CDC Medical Officer Sing asi Manipur University Authority na atuba matamda semjinnaba hotnagadabani haina fongdorakli hariba posting asi University amana niti niyom chumna chalaiba matamda aduki matik darka oiba post ni post asi in charge oina matam kuina lairakpa maramna University asi gi thabak thoram ama paikhalakpa matamda hariba officer Sing asina in charge bana aruba decision laubang ngamdaba mathau pangthokpa ngamdabani in charge oiriba officer sing na mathau pangthokte haiba natte adubu in charge oibana independent decision laubang ngamdaba daita hena lausinba ngamdaba kaya yaurakli masina Hakting nana amadi nakoinana university gi administration da akaiba kaya lakpana university asigi mahiroi singda chauna khudong chadaba thokhalli maram asina university asigi authority singna mahiroi singi pukning ihul khangna achumba khongthang laukhat pirakani haina thajai haiduna cherol asida palli amadi matam gi statutory body sing Tolakpa guidelines sing amadi regulations sing as a university authority na khara kupthana yenghan ningbagi apambasu fongdorakli
Longdai Student Union na ngasi thadorokpa cherol amagi matung inna Nonde District ki Longdai Village da laiba Bolangdai Gaibongdai Junior High School gi oza khara hauzik fawba school asida report tawdabasi yaningde haina fongdorakli cherol asigi matung inna Longdai Village ki manung channa laiba school singda Longdai Student Union na chattuna yengsiluba matamda school asida oja tara laigadabagi manungda oza manga khak Pirakpa amadi oza manga sigi manungda oza ahumdi haujik fawba school asida report tawramde amadi oza ani khakna school asi haujik chalaiduna lairamki haina cherol asida palli school asi education department ki journal Education Office Nonde District ki manung channel laibani Longdai Student Union na school asigi fibam Yenglaga amadi mahairoi singidama apava education ama purakna bagaloina na society da ahongba ama purakna ba hotnariba union ama oina Bolongdai Gaibongdai Junior High School asida posting tariba train teacher ahum ke Benjamini Pamay Alfier Kathalyong Pamay asi mahairoi singi yengbiraga athuba matamda report tawbina ba cherol asina palli Paugi marak thana atemba break ama lawminasi Break ki matungda taramno okchari makhataba pau pizari All Manipur Trade Union Congress Manipur State Committee na thadorokpa cherol amada asa workers singda World Health Organization WHO na global health leaders singi mana pirakpada harawa fongdorakli hakchel gi lamda laibak asida lairiba nupi sinmi lag Taragi matakta lairiba asa workers sing na lawriba thaudang sakhangduna WHO na global health leader lising ani kunitoy mana asi pirakpani hari miyamgi grassroots level dagi haksel gi oiba checkshin thorang kaya supnatagi thada lupa lising ani khaktamak phanglaga chahi kaya thabak tawduna lagni chabokpi mama machagi checkshin thorang sandokan ba laina dagi hauraga immunization Taubada makoina lauriba achauba thaudang yamna sinthaningai ni maram aduna state amasung center anina asasing na makoigi khusuman hengatnaba dabi sing pangthoknaba lengakta taksili atopa state kharadadi asa workers singi damag budgeta senfam haptuna khusuman thada lupa lising taragi mathakta phangba yaukre hairi Matam kharanigi mamangda mafam kayada nong leptana chubana maram oiraga ising ichaw landslide mudslide kaya thokibagi awaba mayok naringai cherag asida Jiribam district ki Babukhal khul changpham lambi gi saruk namthakibadagi khul kaya chathok chashin tawbada khudong chadaba mayok nari masigi matangda Jiribam gi prazar ama oina maitram bijena khulaki lambi oiriba Babukhal lambi asi handaki ising ichawna lambi asi Thadat lamle chingchep lomda napsilaga chatnare maram asina mari leinaba department sing na lambi asi chatpa yanana basin bi haina fongdorakli ꯑꯩꯍꯥꯛꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯋꯥꯕꯨꯈꯥꯜꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯂꯝꯕꯤꯗꯅꯤ lambi asi yamna khudong chadaduna kungi ahal laman sing praja sing awa mayoknaduna leiri maram aduna mari leinaba department singna lambi asibu miyeng tabiraga athuba matamda semjinbinanaba aihakna request tawjabani
Hiram asigi matangda Jiri Development Organization ki President N Sadananda Maitena Jiribam amadi Tamelong District ki border da leiriba Babukhal gi lambi asi Fauraga Savukhat Boroi Khan Chatlamba lambi asigi lamjinda lambi saruk khara turel ising hantarakpada lambi ising na pubikre hairiba lambi asigi thong asi Chief Minister amadi Work Minister thong sanaba ayaba piraktuna thong saragani haibagi nungai na leiringai cherak asida lambi nungai khiba asina khunja singna mi painari haina fongdoki maram asina CM amadi Work Minister na Jiribangi khunja singbu minu siga loina na yengbiduna athuba matamda lambi asi sembiduna wajaraba praja singi awaba kokhanbiu haina Jiri Development Organization na appeal tawrakle Jiribang amasung Tamenglong district ki border da leiba Babu Khan hairiba jaga si Fauraga Sabukhat Boroi Khan tana satkadoriba lambi asigi lamjinda mokto khong haina ahanbada thengnariba khong ase masigi mathakta aikoni itatatana media da social media da masigi lambi thongi maramda panjaramba da umba lambi asigi saruk khara turienna ising handarakpada aikoi lambi gi mapan yam nakna lambi gi portion yauna aikoi pulap ising na sendharaga ubigre maram maduna hariba keno si khong asi thong sananaba honorable CM na aduga works minister Jujuti works minister sanna thong sananabagi ayaw pibiraktana athu matam jide thong sarani habigi nungaiba wakhalol ma khunja jingna haraurag lei me cherak seida lambi si mapan na turenna aikoi leibak ching leimoi ching asi sendhagibada khunja ching asuki matik mi painare Selen Digiten gi producer Panjobam Lanajit Singh Kaisamthong Longjam Leirakta Leibabu San Sahitya Academy Satisgarh na San Kavir Kirmi Ekta Award Dising Ani Kunithoi Pinaba Khalakle Award adu June 19 da Rajputta Pangthokadaba Sat Kavir Jayanti da Lanthokani Hairi Panbayabadi Panjobam Lanajit Mamangda National Award Mangasu Fangkrabani Hauzik na Aiba Singhi Loop ASL gi Secretary All Manipur Kidney Transplant Patient Welfare Association AMKTPWA Amadi Langol All AS Home gi Media Advisor Oibatanatana Atay Loop Kayagi Puriba Misakni Haina Selin Digitengi Field Publicity Officer KSS James Singh Press na Tadorpa Serol Amana Hairi Ngarang Infal East District ki Police Amadi Infal East Commando na akaknaba pau ama fangbadagi truck ama register number MN0601820 heroin number 4 purambadagi miyoy ani drug kakwana na khabam lamkhagi Susma Photo Studio manaktagi faraba miyoy adudi Avinas Colin Sahi Kuntra Apopa Pasuram Colin Madripuki Devi Lendagi Amadi Sagam Sarma Chahi Taranipan Apopa Deepak Sarma Kanglatombi Duga Mandi Manaktagini Hairi Makoy Ani Dagi Heroin number 4 powder kg Ani gram Chaniga Kunipan Mobile phone Ani Galoina na drug sing adubu puramba truck amasu fare hairi heroin number 4 asi truck adugi spare tire manungda lot laga purambani fagalaba miyoy sing amadi polam sing adu haingang police station da makhatana wahang pahong tongna ba sinakre hairi aroibada maruoiba paw amuhana pizari Bed amadi MA tamnabagidamag entrance test pangthokpada institute masama-sana lanay pangthokpa yaroy haina desam na kangankre. Lab anirom henbagi yung ang kadana kawa huidrom laikay dalay badukan amadagi fagatto na may tadokre. Amadi Kunmathoy Suba the Great June Uprising Unity Day gi Thauram Manipur miyam na mapungphana sarugyabi haina UCM Amadi amuko na appeal tawrakde
Ngasigi oina Pony TV Manipuri pau matang sida loishinjari miting tabiriba punamapu amuhana kurumjari.